loina order gi fibam phagalabasu muknariba ani gi marakta amata oibagi wakolon purakna bohona bada chahi ama rom changki gani haiba wafam sini oja RSS koi BJP gi ideology na traga mukai onai gi parents ni hainari mani masidani aina lakchini bo wahang si oja koi muknariba ani gi marakta amata oibagi wakolon purakna bohona bada chahi ama rom changki ni haiba gi wafam ama pondorok pasina koi gi Manipur da PRC makhatana sangthakibagi inkit ama oigadoribra oja masigi matangdadi kamaina yengbiyoja yamna nungaiba akoi yam khananingai report akoi masigi pose deliberative coordinating committee gi akoi manung dusiam toina khanai aduga akoi yam songbo akoi opinion su lei handa akoi MLA me amathau thau unaba kanda akoi gi hana PWD gi minister oremba aduga congress ki president oremba Shri Govindas onthong somga akoi unajaw matamda akoi na yam toina hai mahakti ngasagi haiba kansda RSS ki role si kaino hai kanda bharat hasiki level lan si Bharat Sarkar na natragana deep state na natragana akhoi gi leiba security forces mayam ti ya tawu role mu na design tawba pot am oi haiba wafam si tasengna sigi pose asukui na irang thoktana sahi ma leiba matamda Shri Mohan Bhagawat Ikai Khumdajar Mohan Bhagawat RSS ki makok sina ihan hana magi voice break tawba magi opinion pirakun sahi ma mege tang kunga humdoi dagi tang humdagi thokiba irang 2023 gi matungda mahaki voice ihanan tholuchi sahi mai matungda akhoi gi Manipur da MP election da BJP na maithiro matungda Congress na yam thajadaba mongda miyamna akhoi both ruling party oriba center su Imphal Manipur da su BJP na pair kanda atopa kangbu mana vote ka ba ise Manipur history da thokhiji ko adubu masmaina torba matung dugi result torba matung ihan han boina Mohan Bhagawat ki magi point lai magi irang si matang da mang na haiba si irang se thohan gi bani ma sama ki wafam da masi isko karwaya gya aidana haidi masi irang se thohan gi bai ni haiba ma sama so hai ko kanana thoil ni no haiba dugi magi whole my logic to masu laiba government na section de haibi wafam du akoi yaw gi badi laire adubu aikoina hangningidi adi hindutwa ari hindu rashtra ram raija adagi se akoi gi hindu gi temple sani haidana akoi kano da hoji kano da akoi UP da magi ram babri masjid si gi mathakta akoi gi ram gi temple sagre ko ram gi temple saba matamda inauguration tawa matamda khwaidagi powerful oiba ani mayam gi media da lei sikarano amana number 1 Narendra Modi